ꯑꯉꯥꯡꯒ ꯆꯠꯃꯤꯟꯅꯕꯩꯁꯨ ꯀꯥꯟꯅꯕ ꯍꯥꯏꯗꯣ ꯑꯃꯨꯛ ꯇꯧꯅ ꯌꯦꯡꯒꯦ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯀꯩ ꯍꯥꯏꯔꯛꯇꯧꯕ ꯈꯪꯗꯦ ꯆꯪꯉꯗꯤ ꯆꯪꯉꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯔꯛꯄ ꯖꯥꯔꯨꯄꯨꯔꯥ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ ꯁꯧꯒ꯭ꯔꯤꯗꯨꯅꯦꯕ ꯁꯤꯒꯤꯁꯦ ꯑꯁꯤ ꯃꯔꯥ ꯌꯥꯎꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨ ꯃꯔꯥ ꯆꯥꯎꯕꯅꯤꯅ ꯑꯁꯤꯒꯤꯁꯦ ꯊꯥꯖꯤꯟꯒꯦ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯁꯤꯒꯤꯁꯨ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯂꯩꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯋꯥꯏꯁꯤꯒ ꯑꯗꯨꯝ ꯌꯨꯡꯁꯜꯂꯒꯦꯀꯣ ꯑꯃꯃꯝ ꯇꯧꯅ ꯁꯤꯡꯒ ꯊꯥꯔꯦ ꯁꯤꯒ ꯈꯔ ꯊꯥꯔꯦ ꯁꯤꯒ ꯐꯛꯄꯥꯏ ꯊꯥꯔꯝꯕꯅꯤ ꯑꯗꯣ ꯐꯛꯄꯥꯏꯗꯣ ꯀꯪꯁꯤꯟꯈꯤꯗꯅꯅꯦ ꯑꯃꯨꯛ ꯊꯥꯗꯔꯦ ꯑꯗꯒꯤ ꯁꯣꯟꯗꯅ ꯁꯤ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨ ꯈꯨꯐ ꯑꯃ ꯅꯣꯡ ꯇꯥꯕꯗ ꯈꯨꯐ ꯑꯃ ꯐꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯉꯣꯝ ꯍꯩꯅꯥ ꯀꯔꯤ ꯀꯔꯥꯡꯒꯁꯤꯗꯤ ꯐꯩꯗ ꯁꯤꯁꯨ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗ꯭ꯔꯕꯅꯦ ꯑꯗꯨꯝ ꯐꯩ ꯁꯤꯁꯨ ꯌꯦꯡꯉꯨ ꯐꯒꯠꯂꯛꯑꯦ ꯅꯣꯡ ꯇꯥꯕꯗꯣ ꯐꯔꯛꯏꯃꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯖꯦꯟꯖꯤꯟꯁꯦ ꯐꯨꯛꯇꯣꯛꯈ꯭ꯔꯁꯤꯔ ꯀꯩꯅꯣ ꯖꯦꯅꯝꯁꯦ ꯂꯣꯏ ꯃꯥꯡꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯡꯒ ꯍꯦꯛꯑꯦ ꯑꯗꯣ ꯁꯤꯒꯒꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯐꯨꯛꯇꯣꯛꯑꯦ ꯅꯠꯇ꯭ꯔꯗꯤ ꯖꯦꯅꯝꯁꯦ ꯁꯣꯛ ꯇꯥꯔꯦ ꯁꯤ ꯄꯨꯝꯅꯃꯛ ꯐꯨꯛꯇꯣꯛꯑꯦ ꯁꯤ ꯖꯦꯟꯖꯤꯟꯁꯦ ꯉꯁꯤ ꯖꯦꯟꯖꯤꯟ ꯆꯝꯊꯣꯡ ꯇꯧꯗꯣꯔꯕꯅꯤ ꯉꯈꯥ ꯈꯔ ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯆꯝꯊꯣꯡ ꯇꯧꯔꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕ ꯅꯨꯅꯨ ꯂꯥ ꯍꯥꯁꯤꯃ ꯅꯨꯅꯨ ꯑꯗꯨꯒ ꯔꯦꯕꯤꯠ ꯑꯅꯤꯁꯦ ꯃꯐꯝꯗ ꯊꯝꯒꯦ ꯇꯧꯕ ꯖꯥꯔꯨꯄꯨꯔꯥ ꯕꯖꯥꯔꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯀꯩ ꯃꯥꯜꯂꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯠꯂꯤꯕ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯁꯦꯠꯁꯦ ꯑꯃꯐꯥꯎ ꯁꯦꯠꯅꯗ꯭ꯔꯕꯅꯦꯕ ꯈꯪꯗꯦ ꯆꯠꯅꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯐꯥꯎ ꯁꯦꯠꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯗꯨꯝ ꯁꯦꯠꯇꯣꯛꯑꯦ ꯃꯤꯔꯛꯇ ꯆꯠꯄꯗ ꯁꯦꯠꯄꯁꯨ ꯏꯀꯥꯏꯕ ꯑꯗꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯁꯦꯠꯄꯒꯤ ꯃꯇꯝꯗꯣ ꯐꯔꯛ ꯇꯥꯏꯕ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯇꯩ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯐꯤꯗꯣ ꯑꯆꯧꯕ ꯑꯗꯨꯝ ꯄꯥꯏꯅ ꯑꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝꯅ ꯃꯔꯥꯛꯇꯤ ꯆꯥꯎꯔꯦ ꯑꯗꯨꯒ ꯃꯌꯨꯡ ꯌꯥꯝ ꯇꯦꯜꯂꯦ ꯍꯥꯏꯕꯅꯦ ꯀꯣꯛ ꯀꯨꯞꯄ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯐꯤꯁꯦ ꯌꯨꯝꯗ ꯑꯃꯐꯥꯎ ꯁꯦꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯚꯔꯥꯗ ꯄꯨꯔ ꯂꯥꯛꯑꯦ ꯐꯅꯦꯛꯁꯤꯒ ꯂꯩꯔꯦ ꯁꯤ ꯁꯦꯠꯂꯒ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯔꯥꯡꯁꯤꯅ ꯔꯦꯕꯤꯠꯀꯤ ꯃꯆꯤꯟꯖꯥꯛ ꯂꯧꯕꯗꯣ ꯑꯗꯨꯒꯤ ꯁꯕꯖꯤ ꯌꯣꯟꯕꯗꯨꯒꯅꯦ ꯄꯤꯗꯣꯏꯅꯦꯕ ꯃꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯁꯕꯖꯤ ꯂꯧꯗꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯡ ꯄꯤꯕꯗꯤ ꯄꯤꯅꯤꯡꯗꯦꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯔꯥꯡꯁꯦ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦ ꯃꯉꯣꯟꯗꯒꯤ ꯁꯕꯖꯤ ꯄꯨꯔꯛꯇꯣꯏꯅꯦꯕ ꯁꯕꯖꯤ ꯃꯀꯨ ꯄꯨꯔꯛꯇꯣꯏꯅꯦꯕ ꯇꯣꯃꯦꯇꯣ ꯀꯦꯖꯤ ꯑꯅꯤꯗ ꯂꯨꯄꯥ 50 ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯔꯕꯅꯤꯅ ꯅꯨꯗꯜꯁ ꯀꯔꯤ ꯀꯔꯥꯡꯁꯦ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯅ ꯄꯥꯅꯤꯄꯨꯔꯤꯁꯦ ꯄꯥꯅꯤꯄꯨꯔꯤꯁꯦ ꯀꯦꯖꯤ ꯑꯃ ꯄꯨꯔꯥ ꯂꯩꯁꯜꯂꯛꯑꯦ ꯄꯥꯅꯤꯄꯨꯔꯤꯒꯤ ꯇꯟꯗꯣ ꯀꯦꯖꯤ ꯑꯃ ꯄꯨꯔꯥ ꯂꯩꯔꯛꯑꯦ ꯀꯦꯖꯤꯗꯅꯦ ꯁꯤꯒ 160 ꯕꯁꯦ ꯆꯥꯝꯃꯒ 10 ꯂꯧꯍꯧꯔꯦ ꯑꯣꯟ ꯇꯧꯔꯝꯗꯣꯏꯅꯦ ꯃꯌꯥꯝ ꯏꯔꯨ ꯀꯥꯔꯛꯑꯦ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯑꯥꯗ ꯘꯔꯤ ꯊꯦꯠꯂꯦ ꯘꯔꯤꯁꯦ ꯁꯣꯟꯗ ꯂꯩꯔꯝꯕꯗꯒꯤꯅꯦ ꯍꯧꯖꯤꯛ ꯁꯣꯟ ꯁꯥꯏꯗꯇ ꯄꯨꯊꯣꯔꯛꯑꯦ ꯑꯗꯒꯤ ꯐꯣꯇꯣꯁꯤꯁꯨ ꯃꯊꯛꯇ ꯊꯝꯃꯝꯗ꯭ꯔꯦꯅꯦ ꯐꯣꯇꯣ ꯑꯅꯤꯃ ꯐꯣꯇꯣ ꯂꯩꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇೋ ꯑꯅꯤꯁꯨ ꯂꯩ ꯑꯗꯨꯒꯤꯗꯣ ꯊꯝꯐꯝꯗꯣ ꯃꯑꯣꯡ ꯆꯥꯗꯗꯅ ꯁꯣꯟ ꯁꯥꯏꯗꯀꯤ ꯔꯦꯛꯇꯣ ꯑꯗꯨꯒꯤ ꯔꯦꯛꯇꯨꯒ ꯊꯝꯃꯦꯕ ꯑꯗꯣ ꯐꯣꯇꯣ ꯑꯅꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯗꯤ ꯃꯊꯛꯇ ꯂꯩꯔꯦ ꯑꯗꯣ ꯃꯈꯥꯗꯒꯤꯁꯤꯅ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯅꯞꯅꯕꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯦ ꯃꯌꯥꯝ ꯅꯞꯅꯕꯗꯣ ꯑꯁꯤꯒꯤꯁꯦ ꯑꯊꯥꯕꯗꯨꯅꯦꯕ ꯃꯃꯥꯡꯂꯣꯝꯒ ꯃꯅꯤꯡꯂꯣꯝꯒ ꯑꯁꯤꯒꯤ ꯈꯤꯇꯪ ꯆꯤꯡꯈꯠꯂꯒ ꯑꯗꯒꯤ ꯑꯁꯤꯒꯤꯁꯦ ꯈꯤꯇꯪ ꯆꯤꯡꯈꯠꯂꯒ ꯉꯥꯏꯈꯣꯅꯦ ꯑꯁꯤꯒꯤꯁꯦ ꯃꯈꯨꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯁꯤꯒ ꯌꯥꯎꯔꯤꯁꯦ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯒꯠꯄꯗꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯒꯠꯄꯗ ꯅꯞꯄꯤꯑꯕꯁꯦ ꯅꯞꯄꯤꯗꯒꯤ ꯑꯁꯤꯒ ꯑꯃꯒ ꯍꯥꯏꯒꯠꯂꯛꯏꯁꯦ ꯑꯁꯤꯁꯤꯃ ꯍꯥꯏꯒꯠꯄꯗ ꯑꯁꯤꯒꯁꯨ ꯅꯞꯄꯤꯑꯕ ꯑꯁꯤꯒꯤꯁꯤꯅ ꯇꯧꯔꯒꯅꯦ ꯐꯣꯇꯣꯁꯦ ꯑꯗꯨꯝ ꯍꯜꯀꯥ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯂꯨꯝꯗꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛ ꯃꯈꯥ ꯇꯧꯗꯅ ꯈꯔ ꯌꯥꯝꯅ ꯅꯞꯁꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯣꯇꯣꯁꯦ ꯊꯝꯃꯤꯅꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯣ ꯑꯁꯤꯁꯨ ꯊꯝꯃꯦ ꯑꯗꯒꯤ ꯇꯦꯕꯜ ꯀ꯭ꯂꯣꯠꯁꯨ ꯍꯥꯞꯅ ꯑꯗꯒꯤ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯗꯨꯁꯨ ꯄꯨꯝꯅꯃꯛ ꯇꯦꯕꯜ ꯀ꯭ꯂꯣꯠ ꯀꯔꯤ ꯀꯔꯥꯡꯒꯁꯨ ꯂꯣꯏ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯔꯦꯕ ꯉꯁꯤ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕꯁꯦ ꯈꯔ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕꯩ ꯊꯕꯛꯁꯦ ꯈꯔ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯀோ ꯆꯍꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯄꯒꯤ ꯇꯧꯋꯤꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨꯅꯦ ꯇꯧꯅꯤꯡꯕ ꯐꯥꯎꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯀ꯭ꯂꯣꯠꯁꯦ ꯌꯦꯡꯉꯣ ꯇꯦꯕꯜ ꯀ꯭ꯂꯣꯠꯁꯦ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯁꯤꯗ ꯊꯥꯔꯝꯕꯗꯣ ꯑꯗꯨꯁꯨ ꯂꯩꯌꯦ ꯑꯗꯨꯒꯤꯗꯨꯅ ꯑꯗꯨꯝ ꯃꯈꯥꯗꯒ ꯅꯣꯡꯐꯥꯗꯣ ꯃꯤ ꯂꯥꯛꯑꯁꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯊꯥꯒꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯇꯦꯕꯜ ꯀ꯭ꯂꯣꯠꯁꯤꯅ ꯉꯔꯥꯡ ꯐꯦꯁꯟ ꯁꯤꯇꯤ ꯃꯅꯥꯛꯇꯒꯤ ꯂꯩꯔꯛꯄꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗꯕꯨꯗꯤ ꯎꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯁꯤꯒꯤꯁꯦ ꯃꯤꯇꯔ 2ꯅꯦꯕ ꯑꯩꯅ ꯄꯣꯔꯛꯏꯁꯦ ꯐꯤꯁꯦ ꯌꯦꯡꯉꯣ ꯄꯣꯠꯁꯦ ꯌꯦꯡꯉꯣꯁꯦ ꯃꯌꯥꯝ ꯑꯁꯤ ꯐꯤꯅꯦꯕ ꯏꯁꯤꯡꯗꯤ ꯌꯨꯗꯕ ꯑꯁꯤꯒꯤꯁꯤꯅ ꯃꯤꯇꯔꯗꯅꯦ ꯂꯨꯄꯥ 150 ꯍꯥꯏꯌꯦꯕ 130 ꯍꯥꯏꯕꯗꯒꯤ ꯃꯤꯇꯔ 2ꯈꯛ ꯂꯩꯔꯝꯕꯗꯣ ꯑꯩꯅꯅꯦ 170 ꯇꯧꯗꯅ ꯃꯤꯇꯔ 2ꯗꯣ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯑꯗꯒꯤ ꯑꯁꯤꯒ ꯑꯃꯒ
ꯑꯁꯤꯒꯤ ꯇꯦꯕꯜꯁꯤꯃꯒ ꯇꯨꯂꯁꯤ ꯄꯥꯝꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯥꯗ꯭ꯔꯤ ꯊꯥꯕꯒꯤ ꯃꯇꯥꯡꯁꯦ ꯍꯦꯛ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯤꯒꯤꯁꯤꯃꯒ ꯍꯥꯞꯆꯜꯂꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯀꯛꯈꯤꯕꯗꯅꯦ ꯁꯣꯟꯒꯤ ꯇꯦꯕꯜ ꯀ꯭ꯂꯣꯠꯁꯦ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯦꯝꯃꯒꯅꯦ ꯀꯛꯈꯤꯕꯗ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯄꯤꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯦꯆꯤꯟꯅ ꯁꯤꯂꯥꯏ ꯇꯥꯏꯊꯣꯛꯑꯒꯅꯦ ꯁꯤꯒꯤꯁꯦ ꯁꯦꯝꯖꯜꯂꯦ ꯑꯩꯈꯣꯏꯒꯤ ꯉꯥꯗꯣ ꯁꯤꯈꯔꯦ ꯃꯌꯥꯝ ꯁꯤꯈꯔꯦ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯍꯥꯏꯍꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯉꯥꯗꯣ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗꯕꯗꯒꯤꯅꯦ ꯁꯤꯈꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅ ꯑꯣꯛꯁꯤꯖꯦन ꯂꯩꯔꯒ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯟꯅꯅꯦ ꯇꯧꯕ ꯀꯥꯟꯗ ꯇꯧꯔꯗꯤ ꯑꯗꯨꯝ ꯉꯥꯗꯣ ꯌꯣꯛꯄ ꯊꯝꯃꯗꯤ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯥꯟꯅꯕꯅ ꯂꯣꯏ ꯈꯪꯗꯦꯕꯣ ꯑꯩ ꯍꯟꯗꯛꯀꯤꯒ ꯕꯤꯁꯥꯜ ꯆꯠꯂꯗꯤꯅꯦ ꯑꯃꯅꯤ ꯈꯛꯀ ꯂꯩꯔꯛꯀꯅꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯁꯤꯒꯤꯁꯦ ꯑꯃꯅꯤ ꯈꯛꯀꯕꯨꯗꯤ ꯅꯠꯇꯦꯗ ꯑꯃꯈꯛꯀ ꯂꯩꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯀꯥꯟꯅꯅꯤ ꯈꯪꯉꯝꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨم ꯂꯩꯖꯔꯛꯀꯗꯕꯅꯦꯕ ꯑꯅꯤꯈꯛ ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯦꯕꯅꯦ ꯃꯨꯅꯤꯅ ꯄꯨꯊꯣꯔꯛꯏꯕ ꯃꯃꯥ ꯁꯤꯒꯤꯁꯦ ꯂꯧꯁꯤ ꯍꯥꯏꯅ ꯇꯧꯅ ꯄꯨꯊꯣꯔꯛꯄꯗꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯧꯔꯛꯄꯅꯦꯕ ꯑꯉꯥꯡꯒ ꯆꯠꯃꯤꯟꯅꯕꯩꯁꯨ ꯀꯥꯟꯅꯕ ꯍꯥꯏꯗꯣ ꯇꯅꯦ ꯁꯅꯥ ꯁꯥꯕꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯗ꯭ꯔꯅꯦ ꯑꯗꯨꯒꯤꯗꯣ ꯂꯣꯏꯔꯒ ꯑꯩ ꯐꯤ ꯐꯧꯔꯨꯔꯤꯅꯦꯕ ꯑꯗꯨꯅ ꯍꯨꯃꯥꯡ ꯁꯧꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯝꯇꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯑꯗꯨꯝ ꯈꯤꯇꯪ ꯇꯥꯍꯜꯂꯝꯒꯦ ꯌꯥꯝꯅꯁꯨ ꯅꯠꯇ꯭ꯔꯁꯤꯗ ꯈꯤꯇꯪ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯔꯝꯒꯦꯅ ꯇꯧꯕꯅꯤꯗ ꯂꯥꯏꯟꯗ ꯉꯥꯛꯇꯪ ꯂꯩꯔꯣ ꯂꯨꯍꯣꯡ ꯄꯟꯊꯥ ꯃꯇꯝꯅꯤꯅꯅꯦ ꯁ꯭ꯋꯤꯆ ꯑꯣꯐꯄꯨ ꯂꯩꯅꯦ ꯃꯥꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦꯕ ꯑꯗꯨꯅ ꯋꯥꯆꯞꯇꯩ ꯑꯃꯨꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯁꯦ ꯀꯣꯂꯤꯡꯅꯦꯕ ꯔꯤꯡꯒꯤꯡ ꯆꯪꯗꯦ ꯀꯣꯂꯤꯡꯅꯤ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯧꯈꯤꯒꯦ ꯃꯥ ꯍꯣꯔꯦꯟ ꯍꯟꯖꯔꯛꯑꯅꯤ ꯐꯣꯟ ꯑꯝꯇꯪ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯦꯁꯦꯖ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦꯕ ꯆꯥꯛ ꯆꯥꯔꯅꯤ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨ ꯁ꯭ꯀꯨꯜꯗꯩ ꯃꯌꯥꯝ ꯂꯥꯛꯑꯦ ꯀꯣꯏꯁꯟ ꯑꯟꯁꯥꯔꯗꯩ ꯀꯔꯤꯗꯩ ꯃꯌꯥꯝ ꯂꯥꯛꯑꯦꯕꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯐꯂꯥꯡꯒ ꯃꯆꯨ ꯈꯔ ꯃꯥꯟꯅꯈ꯭ꯔꯦ ꯁꯦ ꯖꯤꯟꯁꯤꯟ ꯆꯝꯊꯣꯡꯅꯤ ꯑꯗꯩ ꯀꯣꯠꯅꯝꯁꯤꯗ ꯂꯩꯔꯦ ꯃꯈꯥꯗ ꯂꯣꯏ ꯇꯥꯔꯦꯉꯣ ꯏꯀꯥꯏꯊꯕꯤ ꯂꯩꯔꯛꯑꯦꯕ ꯉꯁꯤꯁꯦ ꯆꯥꯔꯨꯄꯨꯔꯥ ꯕꯖꯥꯔꯗꯒꯤꯅꯤ ꯏꯀꯥꯏꯊꯕꯤ ꯂꯩꯔꯛꯄꯗꯣ ꯑꯗꯨꯅꯦ ꯉꯁꯤ ꯐꯣꯟ ꯂꯥꯛꯄꯗꯣ ꯁꯦ ꯏꯀꯥꯏꯊꯕꯤꯗꯨꯒ ꯆꯤꯛꯑꯅꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯅꯪ ꯆꯤꯛꯎꯅꯦ ꯅꯪꯒꯤ ꯅꯥꯏ ꯄꯣꯔꯛꯃꯤꯅꯦ ꯑꯁꯤꯒꯅ ꯏꯔꯣꯟꯕ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯁꯣꯏꯕꯨꯝꯒ ꯀꯩꯒꯅꯣ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯏꯔꯣꯟꯕ ꯑꯗꯒꯤ ꯉꯥꯔꯤꯅ ꯁꯤꯗ ꯂꯩꯔꯦ ꯉꯥꯔꯤꯁꯦ ꯔꯥꯁꯤ ꯂꯩꯈ꯭ꯔꯦ ꯉꯥꯔꯤꯁꯦ ꯃꯨꯡꯒꯒꯤ ꯉꯥꯔꯤꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯒꯤ ꯆꯥꯛꯁꯤ ꯌꯦꯡꯉꯨ ꯃꯇꯦꯛ ꯈꯤꯇꯪ ꯎꯠꯂꯝꯒꯦ ꯁꯦ ꯖꯦꯟꯁꯤꯟ ꯆꯝꯊꯣꯡꯅꯤ ꯃꯌꯥꯝ ꯑꯣꯏꯃꯥ ꯁꯣꯏꯕꯨꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯑꯦ ꯑꯃꯨꯛ ꯇꯧꯅ ꯌꯦꯡꯒꯦ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯀꯩ ꯍꯥꯏꯔꯛꯇꯧꯕ ꯈꯪꯗꯦ ꯆꯪꯉꯗꯤ ꯍꯦꯜꯂꯣ ꯃꯥꯝꯇꯣ ꯑꯣ ꯀꯥꯏ ꯌꯨꯝꯗꯔꯣ ꯌꯨꯝꯗꯅꯦ ꯑꯣ ꯁꯅꯥ ꯁꯥꯔꯤꯕꯣ ꯁꯅꯥ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝꯅ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩ ꯀꯩ ꯑꯌꯥꯡꯕꯤꯔꯣ ꯀꯩꯅꯣ ꯑꯌꯥꯡꯕꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯆꯥ ꯀꯔꯤ ꯗꯤꯖꯥꯏꯟ ꯁꯥꯗꯣꯏꯅꯣ ꯑꯩ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ ꯋꯥꯔꯤ ꯁꯨꯅꯔꯦ ꯑꯗꯣ ꯃꯥꯛꯁꯨ ꯍꯌꯦꯡꯅꯦ ꯁꯤꯜꯆꯔꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯉꯁꯤꯕꯨꯗꯤ ꯂꯥꯛꯑꯔꯣꯏ ꯑꯗꯣ ꯃꯥꯝꯇꯣꯟꯗꯣ ꯍꯌꯦꯡ ꯁꯤꯜꯆꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯅꯥꯗꯣ ꯑꯩ ꯄꯤꯈ꯭ꯔꯅꯤ ꯃꯉꯣꯟꯗꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯈꯨꯠꯀꯤꯁꯨ ꯈꯨꯗꯣꯞ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯃꯆꯥ ꯑꯃꯈꯛ ꯀꯣꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅꯅꯦ ꯁꯅꯥꯗꯣ ꯂꯦꯝꯕ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯒꯤꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯃꯥꯝꯇꯣꯟ ꯅꯣꯏ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯍꯥꯎ ꯑꯉꯥꯡ ꯑꯅꯤ ꯂꯥꯛꯑꯦ ꯍꯥꯏꯔꯣꯅꯦ ꯕꯥ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯑꯣꯏꯔꯦ ꯃꯌꯥꯝ ꯃꯣꯅꯤꯇꯔ ꯑꯣꯏꯔꯦ ꯑꯩ ꯃꯣꯅꯤꯇꯔ ꯑꯣꯏꯔꯦꯅ ꯍꯥꯏꯔꯣ ꯐꯝ ꯑꯩ ꯃꯣꯅꯤꯇꯔ ꯑꯣꯏꯔꯦ ꯃꯁꯛ ꯎꯗꯦ ꯍꯥꯏꯔꯣ ꯑꯩ ꯃꯣꯅꯤꯇꯔ ꯑꯣꯏꯔꯦ ꯃꯣꯅꯤꯇꯔ ꯑꯣꯏꯔꯦ ꯑꯣꯏꯍꯜꯂꯛꯑꯕꯣ ꯍꯥꯏꯁꯦ ꯌꯦꯡꯒꯦ ꯃꯁꯛ हमेशागी किसने बोला नोई क्लास टीचर दो प्रियवतादी हुजिबो फर्स्ट मॉनिटर मैं सेकंड मॉनिटर वाह कोई नना वेरी गुड मयाम ngasi
ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄ ꯉꯝꯃꯔꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯕꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯕꯨꯗꯤ ꯁꯦꯝꯍꯧꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯗꯕ ꯃꯊꯧ ꯑꯃꯒꯤ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯂꯣꯏꯔꯝꯗꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4 ꯇꯥꯔꯦꯕ ꯅꯨꯡꯊꯤꯟꯒꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯒꯤ ꯃꯇꯝꯗꯤ ꯄꯨꯡ 6ꯇꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯅꯪꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯩꯒꯤ ꯂꯥꯛꯀꯗꯕ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯤꯜꯆꯔꯗ ꯔꯤꯗꯛꯁꯟ ꯍꯧꯕꯁꯤꯅꯅꯦ ꯌꯦꯡꯉꯣ ꯚꯤꯔ ꯃꯌꯥꯝꯁꯦ ꯒꯥꯔꯤ ꯆꯠꯐꯝ ꯂꯩꯇꯦ ꯒꯥꯔꯤꯒ ꯇꯣꯡꯅꯤꯡꯗꯦ ꯑꯩꯅ ꯈꯣꯡꯅ ꯆꯠꯄꯅ ꯍꯦꯟꯅ ꯌꯥꯡꯒꯅꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯗꯥꯝ ꯚꯤꯔ ꯃꯔꯛꯁꯤꯒꯅꯦ ꯑꯦꯝꯕꯨꯂꯦꯟꯁꯁꯨ ꯂꯥꯛꯏꯑꯕ ꯆꯠꯐꯝ ꯂꯩꯇꯗꯅ ꯇꯧꯔꯤꯁꯤꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯕꯨ ꯑꯣꯏꯕ ꯈꯪꯗꯦ ꯁꯥꯏ ꯈꯤꯇꯪ ꯄꯤꯕꯤꯔꯒꯗꯤ ꯐꯒꯗꯕ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯌꯦꯡꯉꯣ ꯍꯣꯏ ꯁꯥꯏꯠꯄꯨꯗꯤ ꯄꯤꯔꯤꯑꯕ ꯅꯨꯡꯉꯥꯏꯇꯦ ꯁꯨꯗꯥꯝ ꯇ꯭ꯔꯥꯐꯤꯛ ꯑꯣꯏꯕꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯅꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯆꯤꯆꯦ ꯍꯣꯏꯒ ꯂꯣꯏꯅꯅ ꯃꯣꯏ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯊꯤꯜ ꯂꯥꯛꯄꯗꯒꯤꯅꯦ ꯐꯪꯅꯔꯦ ꯑꯁꯤ ꯖꯨꯔꯥꯗ ꯆꯥꯝꯃ ꯍꯥꯏꯕꯅꯤ ꯑꯆꯅꯤ ꯍꯥꯏꯕꯅꯤ ꯑꯁꯤ ꯆꯤꯆꯦ ꯄꯣꯔꯛꯏꯕ ꯈꯪꯅꯕꯒꯤ ꯑꯩꯒꯤ ꯃꯌꯥꯝꯁꯤ ꯂꯨꯄꯥ ꯆꯥꯝ ꯒꯣꯜꯗꯦꯟ ꯀꯂꯔꯒꯤ ꯕꯦꯒꯅꯤ ꯂꯨꯄꯥ ꯆꯥꯝ ꯃꯅꯨꯡꯗ ꯃꯥꯜ ꯆꯥꯡ ꯉꯥꯛꯇ ꯌꯥꯎꯔꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯄꯥꯏꯔ ꯆꯠꯄꯗꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯒ ꯄꯥꯏꯔ ꯆꯠꯄꯗ ꯃꯤꯅꯁꯦ ꯑꯍꯣꯡꯕꯅꯦ ꯍꯥꯏꯕ ꯃꯥꯜꯂꯣꯏꯕ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯒꯕꯨꯗꯤ ꯑꯗꯨꯝ ꯃꯥꯟꯕ ꯂꯧꯗꯣꯏꯔꯣ ꯁꯤꯅ ꯈꯔ ꯆꯥꯎꯔꯦ ꯀꯩꯅꯣ ꯑꯍꯣꯡꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯜꯂꯤꯗ ꯑꯩ ꯍꯧꯖꯤꯛ ꯖꯨꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯍꯧꯗꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯗꯕꯗꯣ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄ ꯉꯝꯗꯔꯦ ꯑꯗꯨꯗꯒꯤ ꯑꯛꯇꯥꯗꯅꯦ ꯃꯊꯣꯛ ꯊꯣꯛꯂꯛꯅ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯦ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯆꯤꯆꯦ ꯍꯣꯏꯒ ꯊꯦꯡꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯀꯩ ꯍꯥꯏꯒꯦꯅꯦ ꯔꯤꯗꯛꯁꯟꯗꯁꯨ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯅꯤꯈꯛ ꯂꯩꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩꯒꯤꯁꯨ ꯁꯦꯟꯗꯦꯜ ꯑꯃ ꯂꯩꯔꯛꯏ ꯑꯗꯨꯗꯒꯤ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯅꯅꯦ ꯑꯩꯒꯤ ꯅꯥꯏꯅ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯄꯨꯕꯤꯔꯛꯑꯦ ꯑꯗꯨꯏꯗꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯥꯀꯤꯅꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯑꯩꯅ ꯐꯨꯔꯤꯠ ꯂꯩꯕꯤꯔꯛꯄꯗꯣ ꯑꯩ ꯂꯤꯠꯂꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯩꯑꯕ ꯂꯩꯒ ꯁꯨꯝ ꯄꯥꯛꯅ ꯁꯥꯠꯂꯦꯕ ꯃꯃꯥꯡꯗꯁꯨ ꯃꯅꯤꯡꯗꯁꯨ ꯂꯩ ꯁꯥꯠꯂꯦꯕ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯥ ꯍꯧꯖꯤꯛ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯨꯏꯅꯦ ꯑꯗꯨꯅ ꯐꯨꯔꯤꯠ ꯂꯤꯠꯇꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯩ ꯃꯌꯥꯝ ꯁꯥꯠꯂꯦ ꯃꯥ ꯂꯩ ꯁꯥꯠꯄ ꯄꯥꯝꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯂꯩ ꯁꯥꯠꯂꯦꯅ ꯍꯥꯏꯖꯟꯅꯩꯅꯤ ꯃꯌꯥꯝ ꯑꯁꯤ ꯃꯥ ꯂꯩ ꯁꯥꯠꯄ ꯄꯥꯝꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯟꯅꯔꯤꯅꯦꯕ ꯄꯥꯝꯕ꯭ꯔꯥ ꯅꯨꯕ ꯄꯥꯝꯕ꯭ꯔꯥ ꯅꯨꯕ ꯄꯥꯝꯕ꯭ꯔꯥ ꯅꯨꯕꯗꯨ ꯍꯥꯏꯅꯨ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯅꯨꯕ ꯄꯥꯝꯕ꯭ꯔꯥ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯄꯥꯝꯃꯦꯅ ꯍꯥ ꯃꯆꯨ ꯐꯖꯩꯌꯥ ꯋꯥꯎ ꯑꯗꯩ ꯑꯗꯨꯝꯁꯨ ꯂꯤꯠꯂꯣ ꯑꯗꯨꯅ ꯕꯥꯏꯟꯀꯣꯅꯤ ꯀꯂꯔ ꯂꯤꯁꯜꯂꯨꯗꯨꯁꯨ ꯌꯦꯡꯒꯦ ꯁꯤꯅꯗꯤ ꯍꯦꯜꯂꯦꯀꯣ ꯂꯤꯠꯂꯤꯁꯤꯅꯗꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯤꯡꯒ ꯑꯁꯤ ꯃꯆꯨ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯄꯛꯆꯩ ꯃꯉꯣꯟꯗ ꯃꯌꯥꯝ ꯇꯥꯛꯄꯤꯔꯝꯃꯨ ꯑꯗꯨꯁꯨ ꯐꯖꯩꯅꯨꯕ ꯀꯣ ꯐꯖꯕ꯭ꯔꯥ ꯄꯥꯝꯃꯕ ꯅꯨꯕ ꯄꯥꯝꯕꯣꯝꯁꯦ ꯑꯃꯗꯨꯒ ꯁꯤ ꯅꯞ ꯃꯥꯜꯂꯦ ꯑꯅꯤꯃꯛ ꯑꯃꯗꯨꯁꯨ ꯁꯨꯃꯥꯏꯅ ꯅꯞꯄ꯭ꯔꯥ ꯑꯗ ꯃꯌꯥꯝ ꯃꯆꯨ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯄꯛꯆꯩ ꯃꯌꯥꯝ ꯇꯥꯛꯄꯤꯔꯝꯃꯣ ꯂꯩꯕꯤꯔꯅꯤ ꯅꯪ ꯑꯥꯗ ꯆꯠꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯕꯅꯤ ꯂꯩꯇꯦꯗꯅ ꯂꯩꯕ꯭ꯔꯣ ꯁꯦꯟꯗꯦꯜꯗꯣ ꯂꯩꯒꯦ ꯍꯥꯏꯅ ꯑꯩꯅ ꯆꯪꯉꯨꯔꯦ ꯍꯥꯟꯅꯒ 7 ꯅꯝꯕꯔꯗꯣ ꯂꯩꯍꯧꯗꯦ 7 ꯅꯝꯕꯔ ꯅꯉꯣꯟꯗ ꯆꯥꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯏꯃꯥ ꯑꯁꯤꯅ ꯏꯀꯥꯏꯊꯕꯤ ꯈꯪꯕ꯭ꯔꯥ ꯏꯀꯥꯏꯊꯕꯤꯁꯦ ꯃꯥꯒꯤꯅꯦ ꯆꯔꯥ ꯊꯥꯖꯒꯅ ꯍꯥꯏꯅ ꯄꯨꯖꯔꯛꯄ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯍꯥꯏꯅꯅꯦ ꯃꯇꯣꯟ ꯈꯔ ꯄꯨꯕꯤꯔꯛꯏꯕ ꯃꯥꯅ ꯀꯣꯝꯕ꯭ꯔꯦꯛ ꯈꯔꯒ ꯑꯗꯒꯤ ꯑꯁꯤꯅ ꯀꯩ ꯄꯣꯠꯅꯣꯅꯦ ꯎꯃꯥ ꯑꯁꯤꯒꯤꯁꯤꯅꯅꯦ ꯂꯦꯝꯕꯨꯝ ꯑꯩꯈꯣꯏ ꯃꯄꯥ ꯆꯥꯕꯅꯦꯕ ꯑꯩ ꯅꯨꯄꯥꯁꯦ ꯂꯦꯝꯕꯨꯝ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯗꯨꯅ ꯂꯦꯝꯕꯨꯝ ꯊꯤꯔ ꯄꯨꯕꯤꯔꯛꯑꯦ ꯃꯥꯒꯤꯗꯃꯛꯇ ꯁꯦꯝꯗꯤ ꯍꯥꯎꯔꯅꯤ
มาเรียนบุ้มยำปั๊มเจอปะเนี่ยปะ cuối đây lều bún thì đây lều bún phẳng tán lên เก๋ๆเนี่ย thôi bị นะเต้คือว่าอะไรเจนเดียมแม่นเจนเดียมอะไรกี่ใกล้ทวีเจมุเนี่ยใกล้ทวีสิกันยาวแล้วไหมเนี่ยเลยขมานก็เจไม่ลงทุ่งนะปามุนนะปวดเกิดว่าเจมุเลยขมานมาตัวก็สิaku ya muk sinju sa begini apa maki se ai gis den dia am puja bani เอาไอ้นั่นเนี่ยมากี่พีปวดเอียนให้มาดูไอ้นายมาแล้วก็เลยชุ่มยำปังนะเจ้ารีมันนิ่งได้สุดเลยปังนะเจ้าเรนฮาวมาชุ่มปั๊มคิดแต่แบบก็ยังไงดีมาดูไม่นั่นเลยปลาเลยชัดปะคุยใช่ปั๊มแต่ปัญญาไม่ที่จำแบบคุยปั๊มเนี่ยปะเนี่ยอันนี้เดิมมาปังเขาได้มาฟรีอันนี้เขาเลยปวดตัวดูจะปังเขาได้ฟรีอันนี้ดูกี่มันเนี่ยแกกันเนี่ยจำหงนะท่าตัวเลยbitu dagi buti na te ko atopa dukan dagi ni bitu gi dai wai du gi nya ba shuro ma pangi bitu do adu ga nya ba dai wai du ga ni maki maman je fruit amagi maman se koina lorai je jam hong na kai gi nai di fruit ne taruk ne ba lorai se ai gi fruit se ai di fruit taruk le pa je kwa kai no khenari ba kai ai maman pa chamri ga mat fruit ari ba asi se lai su ne khai tang thoi yam phaje yenge lai do se saji ma kokติดเล่านะถอยด้วยกี่ทีเนี่ยไอ้นั่นเนี่ยสิจะควายได้ปังกี่แบบนั่นเนี่ยเสะเนี่ยamเสะสิสมัยนี้ยาวป่ะเสะอาศัยเยอะอุบัติในปามกระไรป่ะด้วยกี่ทีอาศัยก็สุดติดเล่านะก็ใครตั้งก็ถูกป่ะเสะอาศัยก็อุบัติไอ้ยำปามกระไรป่ะ ฮะก็ตัวเนี่ยป่ะไอ้ยิงป่ะพีเนี่ยว่ะก็สมูทอวยป่ะพี kita ni jana ya สมูทอวยป่ะพีนี่อ่ะตัวไอ้กี่เซรีดักชันได้ที่นั่นเตะก็ไม่อ่ะรีดักชันตัวผมดูก็กี่นั่นเตะอ่ะ slide pe ya สิไลยังแกสิไลดียังแกslide riêng cái máy nó sẽ riêng slide anh sẽ li đam phải ấy sẽ đi đặt sẵn đây là tê sẽ thắng ấy sẽ là thối nó dukaan đấy cái sang cái lô độc bẩn này máy nó sẽ li slide phải yam nè đó mày yam qua đi cho mày yam ngang nghe qua cho mày yam ngang nghe ngang nó khá đang sụt sụt rồi xin câu rằng nữa ba đó mày yam ngay khi cái video sẽ xoay được đúng lối sẽ là cái mà thay cái video mà thay cái blog tao muốn thay nào xin yam bye bye